Praise the Lord. Ahan bamagtada yengbiriba masung tabiriba nungsijarabe chilena sing iche chalima pabung sing marup sing wajah sing mayam pumnamak pu dayanan laishramna kanbiba mapu Prabhu Jisu Kristagi sengthoiraba minglenda yaifa mangol pizabagaloinana ikai kum nazari nada yektaba tektakai phattaba hairibadudagi Prabhu Jisu Kristana matam chuppada kanbiba oisanu loina bibo isanu. Amen. Mayam aina nung ninigi mamangda video mas semjakibani madudi Bangladesh ki nupa amana Bangladesh tagi India da lakpa nupa amana Christmas ki matamda church ta changaga pastor amada mareng banda kolaga jamna usit thawoidaba karem kathaina na wangang ba aduga nupi amadasu angang kamai po ino sex yaudana maina po ino Jisu Krista ka haibagi mawongda usit thawoidaba matang ama yamna kanari siknaba. हम कोई भी क्रिश्चियनों का बाइबल को फॉलो नहीं करेंगे। एम आई क्लियर? मैं ये पूछना चाहता हूँ मिस्टर फादर से, चर्च का फादर से मैं पूछना चाहता हूँ कि जीसस क्राइस्ट का ग्रंथ का नाम बताओ। ग्रंथ करके नहीं है। हाँ हाँ क्या है? द गॉस्पेल ऑफ जॉन वो सब क्या चीज है? बाइबल क्या चीज है? धार्मिक ग्रंथ है। ये कहाँ से मैन्युफैक्चर हुआ है? जस्ट टेल मी कहाँ से मैन्युफैक्चर हुआ है? ऑफ कोर्स इट वॉज नॉट प्रिंटेड इन इंडिया। भारतवर्ष में ये पैदा हुआ ही नहीं था। विदेशी क्रिश्चियन लोगों का, विदेशी भाषाओं का बाइबल हमारे इंडिया में क्या लेगा नहीं? हमारा क्या है? चारों वेद है, मनुस्मृति है, उपनिषद है। हम कोई भी क्रिश्चियनों का बाइबल को फॉलो नहीं करेंगे। एम आई क्लियर? ओके, जय श्री राम। जीसस क्राइस्ट इज नॉट आवर्स। हमारा कौन है? राम भगवान। एम आई राइट? इट शुड बी। साला इधर बाबरी मस्जिद बन रहा है, उसके लिए कोई आवाज नहीं उठा रहा है ना? बाबरी मस्जिद बन रहा है, उसके लिए कोई आवाज नहीं उठा रहा है। हिंदुओं का धर्म परिवर्तन होना चाहिए, है ना? मौलाना महमूद मदानी इज एंटी नेशनल। दैट बास्टर्ड शुड बी अरेस्टेड। बोल सकते हो ना? हम धर्म परिवर्तन करवाएंगे। वाई बेबी? हमारा जीसस क्राइस्ट जवाब दे भाई। ओके, सबके सामने पूछ रहा हूं इसको। मदर मैरी, जीसस क्राइस्ट को पैदा करने वाला मदर मैरी कैसे प्रेग्नेंट हुई थी बताओ? पाप से अगर पाप से जन्म हुआ व्यक्ति कभी भी पाप से छुटकारा नहीं दे सकता, है ना? तो इसलिए परमेश्वर की आत्मा ये जो बायोलॉजिकल जो होता है उसके द्वारा पैदा नहीं हुआ है। रियली? कैन यू एक्सप्लेन दिस टू द गायनोकोलॉजिस्ट? बेबी है? आर यू एजुकेटेड बेबी? यस, आई एम एजुकेटेड। ओके, यू नो द प्रोसेस ऑफ बच्चा पैदा करने का प्रोसीजर बताओ मुझे। बच्चा पैदा करने का प्रोसीजर बताओ मुझे। मेरी सुन तो सही। मैं जैसे पैदा हुई हूँ। अब कैसे पैदा हुई बताओ? आपको कैसे? अरे मम्मी पापा के मिलने से पैदा हुए ना साहब, बताओ खुल के। अरे सांड और गाय मिलेगा तभी तो बच्चा पैदा होता है ना। खुल के बोल रहा है। अरे क्या करेगा वो फिर? तो आप बीच में क्यों बोल रहे हो? बैठ जाओ वहीं बैठ। ये जवाब देगा, ये यहाँ पे खड़ा होकर सबका कॉन्फ्रेंस करा। उसी थवोइदबा मतंग अमा यामना कन्नरी सिकनबा मागी वीडियो दो उबा मतमदगी थमोइदा नुंगाइजदबगी मरमना नुंगाइतबा फाउजखिबगी मरमना अइना मागी मतंगदा वपाव अमा सेमजखिबनी अमसुंग नुमित मंगानिगी मनुंगदा महागदो प्रभु जीसु क्रिस्तगी मतिक मंगालदो खंगबो ओइसनु हादुना अइना मागी मतंगदा प्रेयर सु तवजखिबनी अइना द तौरिबसे मयाम अइ इपा ईश्वरदा अइना हाइजबनी मागी मवोंग सिगा उसित थोइदबा करेम कथाइनबिबा अदुगा यीशु क्रिस्तबु यादबा थवाय असेंगबबु यादबनी बाइबलना हाय थवाय असेंगबदा थीना ngang mahakpo hujiki juktasu lakadaba juksingdasu kokpiro yaiduna haiba nupa sigi damakta I प्रार्थना amta I tawjage thagachari pa Ishwar Abraham gi Isaac gi Yakub gi Israel gi Ishwar pa taibang pan bagi han ba miyoi ba Adam amasung Hawa bu semi ba pa nakpo thagachari ngasigi video sida uriba nupa se pa Ishwar viral oiba nupa se mahaki damakta di han ba haijari magi pap kokpi wo isha magi maral kokpi pa अदुबु इपा ईश्वर महाकना ngangiba mahakna usitiba ahanbada muslim oirami haipa muslim toktuna atheist oire ईश्वर leiti haina aduga gimok amu hindu da oiraga mana pastor la changaga christmas ki sengthoireba matam asta ngangba aduga jisu christ aduga koi matau karamna jisu christ pokpono thawai sengbabu mahakna yadaba se ipa ईश्वर nachana haijani ipa numit mangani gi manungda hairiba misakase magi masada ipa jisu kana no haibadu khangbo irsan ipa takthok ipa ईश्वर nachana haijani प्रभु
Yahoba ipa lanmi tengol ipa Yahoba ipa nachana haijari ipa nachagi thamoi dang asi soe Prabhu haijari ipa Ishor ipa Jishu kana no ahing ba Ishor habado numit mangani gi manung da magi masada phangbo isanu Prabhu Jishu thawai seng ba Holy Spirit pavitra atma ikoi gi damak tadi ipa nahak lei nahak ni Ishor habado koi khange nachana tawjari ba prayer ipa na lemna mangan biro numit mangani gi manung da Jishu kana no habado magi makok tagi na makhong da nitbo isanu amasung Jishu kana no habado man khangbo isanu mayam adugi video do hek semaba nomagi dum matungda magi video ma viral oi mayam ai hana khairni se thabak chinbagi maramna semba ngamjadabani ai yenganjarake mayam adum tabiu mahaga se hauji ware haiduna ware amasung ai kadai da changaga potha doino kanagumana aina changnabagi mafam leiragadi haibiu ka haibagi video ma viral oi mayam masi yengbiu hana एक चीज बोलने के लिए मैं ये वीडियो बना रहा हूँ थक चुका हूँ अकेले अकेले भागते भागते थक चुका हूँ मुझे एक रहने का जगह चाहिए लेकिन सिक्योर्ड अगर कोई संगठन मुझे आश्रय दे सकता है तो मैं अपना जिंदगी बचा पाऊंगा एक चीज बोलने के लिए मैं ये वीडियो बना रहा हूँ थक चुका हूँ अकेले अकेले भागते भागते थक चुका हूँ मुझे एक रहने का जगह चाहिए लेकिन सिक्योर्ड अगर कोई संगठन मुझे आश्रय दे सकता है तो मैं अपना जिंदगी बचा पाऊंगा Holy Bible na khoi takpi madudi Yesu Christ tha jaba sing da ot nei base asigi laman se Ishor na Yesu Christ na pirakani magi laman khumakani soidana magi mathakta Ishor gi karino Ishor gi thorang karino haibado soidana Ishor na Hebrew gi 10:31 da chapter 10 gi verse 31 da sumna hai ahing ba Ishor gi makutta taba akibagi masakne Prabhu Jisu Krista na mahak butha jaba sing da laman khumganu haibagi arthadi mahak na laman khumbirakani haidun haibane amasung ahing ba Ishor gi makutta taba se tamthibani amasung akibagi masakne andaki Christmas ki matamda oiriba thokiba thodok sing ado Ishor no ude haina khanbiganu mahak na pomnamak uribani mahak na pomnamak khangibani ngangjariba ihak se Christian yadabagi maram na pastor ama compound da sangduna phurambani amasung Ishor na ulakpa matamda ai chatpa ngamkhide kok ngauki yengba ngamkhide hippa kaisu ngamkhide tumba su ngamde chaba su ngamde Jisu ai bu hatuk piganu haiduna haikibani mahak ahing ba Ishor ni miyebagi damakta pap kokpi na bagi damakta siduna hingat pase Prabhu Jisu Krista kaktani maram aduna ni mahak na lambi adusu hingba adusu achumba adusu aini aigi palanattanadi miyoi kanana su lomna aidaba heaven da halloi haiduna hairiba do aidi khangjai Prabhu Jisu Krista kanano ai khangjare adubu mahak hatok panate kanbibani hariba nupa aduna kariguma magi pukung hongjaba taragadi Prabhu Jisu na mahak pu kanbigani masung mahak pu sisinabigani aduga kariguma mahak na mangakanduna pukning hongdaba taragadi mahaki poloy ado tumna mangani thagachari mayam mahaki damakta muksu haijari Shorna magi pap kokpibo isanu Prabhu Jisu Krista kanano haibado taibang malem khangani khangbagi matam soire lakpigadawre mahak adu swargadut lising ga loinana yaudagi hameng khaidok pugum dharma chenba pap chenba khaidok nabagi damakta thagachari mayam punamak thajarba sing langtak nabiganu adongi damakta afaba yausen ba adongi damakta mayok nariba lan sokna biriba ipado adongi manakta lei adongi nungda lei comment tawbiramo share tawbiramo Prabhu Jisu na takraba punamakpu matam chuppada loina bibo isanu amasung thajadriba sing pukning hongpiu mahak ahing ba Ishor ni mahak living God ni mahak thajaba dharma hongdokadawa nate mahak dharma sandokpa lakpa nate kanbiba lakpani waraba polumpuraba choktharaba punamakpu kanbiba lakpani Prabhu Jisu Krista kanano haibado adom Holy Bible pabiu Holy Bible na marik chungna takpire takraba punamakpu Ishor na loina bibo isanu amen